Nagasing Kundaba Mapamda, Kukisingi Homeland Semnanaba Torang locally, Tankul Singi Asawa Fatavangam Dre, Kukisinga Makal Amatagi Mari Tamlero Haina, Tankul Nagalong na Lautokre, Tankul Nagasingi Apex Body Oriba, Tankul Nagalong Litan Amadi Nagasing Kundaba Mapam the Tokiba Todok Singbu, Akan Mamong the Yaning the Fondo Pagalona, Kudaktagi Hauna Kukisinga Makal Amatagi Mari Tamnaro Haina, Tankul Nagalong, DNN Working Committee na Tadorok Batzerol Amana Haidi. February Nipan Yinamidang Wairamda, Tankul Amahat na Bahona Kraba Matungda, Kukising na Litan the Yumay Taba Amadi no may kapana Zing Batong Sing Chatar Kibani. Numit adugi numidang pung mapan nga minute tara tabada Stelin Simray Koba School Giu Aza ama maram amatalaytana tamthi na puram laba matung February nipan da kuki kulay paiba singna sikibung sarkapung village da changlak tangkhul naga singi yum kunga humdoi hena mai thaki village sikpi yaung na khunja singi yum mai tharba matungda kuki militant singna nongmai round kya marung kaptuna miyam da chauna mi paiba pohan ki hari February kunga humdoi da sina kaithel village ki lungthar hills trains da nongna amuk mai thagalak pagaloinana aseng awung si koba khunja ama nongmai chindon da faki atopa khunja amadi nongmai kaptuna hana bahona bada laivuk phabadagi palhaudabani suspension of operation chu khuyik pin aduna lairiba militant singna khulai matik chana pairaga central security force mamang da phongna chathok chachin tobagi thong yaning da bafongdok laduna tangkhul naga longna hai haukiba numit kya nirom kuki militant singna khulai pairaga Phone chathok chasin tauribasi chu agreement ki kanglon yadav thawngni chu kemsing da KNAB yauna foreign militant camerum laiba thengnare hain su phongdorakli Central Security Force na lauriba thawdangi matangda TNN ki cherol asina hai Nagasingi punsi amasung lantum ngakpi sembibagi mahutta security personnel kharana kuki militant singi michangchang bagi mong ubu phangi Nagasing na namna kundaba mapamda kuki singi tokaiba homeland semnaba center na akhanaba thorang ama lokhalakle haina sumaran siri litan hairiba mapam asi mamangdagi hauna sikibung sarka phung village ki manung chanba mapam ni haina palladuna cherol asina hai Kumza lising ani kunya mari ki September amadi October thokiba administrative order singda traditional jurisdiction amadi custom ki chanabi singak na chatna bagi wafam mayak seng na pali Kumza lising ani kunya manga ki jun kunya nipan da pangthokiba apun bagi mifam amadasu Tangkhul gi mamangai dagi leklaba lam sakhang kibaga loinana fal ukrul lambi da ing tapna lehenna bagi wafam yanaba porkhibani hairi Laikhidraba MLA bungjagel balte gi hakchang leirol chalu yadre Kukilen gi wathok loidringai da tokhaiba zomi ki district semnanaba demand torokle lengakna anoba district semba gi wafam lokthokpaga loinana Thalon Assembly Constituency ke MLA Bungjagel Balte gi misi asiga mari lainana National Investigation Agency NIA da tigat andriba fawba aroiba mathau mangam pangthokhiroi haina imung manung gi miyoi singna phongdokre Laikhidraba Bungjagel Balte Jomi Furup ke losing mani Kumza lising ani kunga humdoi gi me ohumda kukijo amasung maitai furup ki marakda kanglupi irang thoklingai manungda miyoi kharana Imphal da mahak putamthina furam kibani Tawdok aduda phibam luna sokpatagi matam sangna laikana duna lairkhi imung manungna haijabagi matung inna Balte gi thawai yawdraba hakchang Delhi dagi aizolda puraklaga February kunga mari da pungna phamlamdam Churchanpur yawna purakhi Aijon gi lengpui airport agi Churchanpur phawba lekha lambi da porkhibani Chief Minister Yomnam Khamsana state ki thakta ikai khumnaba utpagi thoram pangthoknaba imung manung gi miyosingda paw porkhi adum oinamak Balte gi machanupa Joseph na Hindu pawche da phongdokhibagi matung inadi Tokhaiba district ama laukthokpaga loinana NIA da investigation chatha hanba yauna tongan ba demand sing pidriba phawba leirun tanbagi thoram pangthokhiroi hairi Thalon SC ke MLA asi laikhidabagi matangda ngarang Churchanpur district ta total shutdown tawkhi state lengak ki maikaidagi February kungani thoidagi kun mari phawba state ki thakta awaba phongdokna bawa pham lauthokhi Zomi Council ki chairman Bumsuan Naulak na phongdokhibagi matung inna Zomi Purup ki akhanaba mifam ama pangthoklaga matung tarak badalokhat kadaba thabak thoram singi aroibuare bamalauragani haiki Achumba Wayal Fangriba Pawba IDP Sing Masagi Mayamda Hanjin Kiroi Haina Kangpok Pida Kuki Singna Kongjang Jangshin Kre Central Leader Singna Rehabilitation Gi Thorang Kya Laukthokpaga Loinana Manipur da Mahausagi Phibam Hanjil Hanbagi Thorang Kya Laukhatlabasu Kangpok Pi District Ki Oina Internally Displaced Person Chakyana Achumba Wayal Fangriba Pawba Masa Masagi Mayamda Hankiroi Haina Kongjang Jangshin Kre
Kangpokpi District Internally Displaced Welfare Committee KDIDUC gi licing makhada IDP singna Kangpokpi gi Jamphai subdivision da leiba Kaithian Manbi military colony da khongjang changchin baga loinana achumba wel fangan da bani haiba kholau kya lauki Justice for IDP haiba placard sing paiduna khongjang changchin khiba protester singna IDP sing khunda laita hanbagi thorang lokhatringai da achumba wel hana fangan naba manung mapan phauna ubung ambak thorang lokhat kedabani Lengak ki maikay dagi tongan buwa pom kaya lautok krabasu IDP singi maru eba isu tabak ontok palaitri Direct Benefit Transfer DBT na singba mapung pana paikat tabakaloy na angang sing mahima sing tamna na batorang laukalak palaiti Ana layangi lamda mapung pana kudong saba panganda bagaloy na IDP registration tawagi matang dasu asoy ba kaya marum lady haina fongdoki Judiciary na corruption tawagi chapter yawba lairik ama atingba thamkre Judiciary na corruption tawagi chapter yawba NCERT na phongba class 8 ki textbook ama Supreme Court na atingba thamkre Chief Justice Suryakant na lusingba bench amana hiram asigi matangda mapung phana investigation chathaba mathau tai phongdokre Bench aduna hai judiciary gi mingchat thian nabagi pandam manba mong da chatharak pathong asida January ba miyoy sing mapung phana khangdok patangai fade Social Science ki textbook ta judiciary bulana uhanna bhonar gi basi taraina lafam thokte palladuna bench aduna hai ki Ministry of Education ki Department Education and Literacy amasung NCERT gi Director Dinesh Prasad Chaktani gi matakta Hiram asiga mari lainana karimaram gi action lakhot doribano haibadu mek sengna khangan laknaba so cause notice issue tawkre Akan nabat textbook asigi chapter approve tawkhiba teaching learning material committee gi mapung phaba report ama pukhalak na bagi Supreme Court na NCERT da khangan ki committee da yawba mi singi maming matha amadi qualification na chingba mapung phana pikhalakadabani hairi